ꯍꯧꯖꯤꯛ MLA ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯀꯔꯝꯕ ꯃꯐꯝꯗ ꯅꯣꯡꯃꯇ ꯑꯣꯐꯤꯁ ꯀꯥꯔꯛꯈ꯭ꯔꯒꯦ ꯃꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯣꯏ ꯃꯐꯝꯁꯤꯗ ꯀꯅꯥꯝ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯃꯣꯏ ꯇꯧꯔꯤꯁꯦ ꯃꯤ ꯈꯣꯝꯕ ꯃꯣꯏ ꯂꯥꯎꯅꯕ ꯑꯗꯒꯤ ꯀꯔꯥꯏ ꯀꯨꯝꯕꯤꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯕꯗꯩꯗꯤ ꯐꯦꯁꯕꯨꯛꯇꯒ ꯎꯖꯕꯅꯤꯀꯣ ꯃꯥꯏ ꯐꯣꯇꯣ ꯊꯦꯜꯂꯝꯃꯤ ꯑꯃꯨꯛ ꯆꯤꯡꯊꯕꯤ ꯄꯣꯁꯇ ꯇꯧ ꯂꯩꯔꯦꯕ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯗ ꯁꯣꯝꯗꯅ ꯃꯥꯏꯀꯩ ꯃꯔꯤ ꯆꯠ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗ ꯍꯟꯖꯜꯂꯕ꯭ꯔꯥ ꯃꯤꯒꯤꯅ ꯁꯤꯗ ꯅꯍꯥꯟꯁꯨ ꯌꯦꯡꯉꯨ ꯃꯤꯒꯤꯗꯤ MLAꯗꯨꯅ ꯂꯤꯗ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯄꯨꯔꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯟꯗꯔ ꯀꯣꯚꯔꯗ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯦꯠꯇꯤ ꯃꯤꯅ ꯂꯥꯟꯖꯜꯂꯛꯇ꯭ꯔꯣ ꯑꯩꯈꯣꯏ MLA ꯑꯝꯇꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯔꯒ ꯆꯣꯆꯥꯝꯄꯨꯝꯗ ꯆꯠꯁꯦꯕ 하여가 뭐이디 라이니 뭐이디 해범 톡번이 발락범 톡번이 하이네바 아고디 라이 레이터브라바 파레 뭐이수네 항도 코이나 노이 장갑 야데 코이 라우나 하이그레드나 마tam도다 하이버도수 코이 오네버 세엄나 하이버도 쿠키네 라잉 발락바 쿠키네 락바디 고메네 그노 갓토네 하이버네바 셉토네나 아타이 프라자이디 강데바 아타이 리리젤디 강데바 아두네 보지 레이버 스텝세 아두 따리 마리 강 톡기 보와도 둥낙나 쩌쩌리바 마이기 링아나 쩌쩌리바 마나디 하이리바 마이테이나 마이테이 칸바 나가나 나가 칸바 카쿠기나 쿠기 칸바이 마타생네 머니푸르 리더네 하이라가디 나한기 림스키 톡포 톡독투다 눅당 나가기 kharaga 아이영 칸니 마이테이디 야오리도 아두디 카리기 마디 머니푸르 리더 와가 아이영 칸 야오보도 정 나가기 카카와리 사네게 kedo 하리바 하 kedo 쿠마이노 바이 헌디도 카리기 노바 아이 마이테이 무라가 둥 그룹 와이 사나바 까이게 카리 아로 파토 두리게 바마무 मबांगदा अफबंगांगनी तुंगदना अमा तौनी तौरेने बेक लोय थमो जाय चंगे तौरमनी अस मैते नि मा जंगल नगा का गोइसन गे हरी ओनली वन आई खतनी को हाइजो जा अदुगा माना नहांदी अमा थोखिदाइने मागी अखोगी माना खना लैरे कायन हाइबगी वखलम पुथोखिदाइने मादि खंदब्राबा मा खनबदु नत्रो पुसलगा पुलम गोइसन ngamdido मैते नगा ओइगेरे कुगे लोय लाओ हाइगदब नत्रो जा माना ngangi बुवादुगी मतुंगिनदी अदु नतेब अदुना सुगुंबो ओइदा पादबा हाइरोदि मोय अमु सावरानि होरेन के दोदुनो को खंगदे अदु आइदि सीएम दा हाइबने मणिपुरगी सीएम ओयु हाइबने बखोइना हाइबदि एनी जाति की माइ मैतै पांगल यावगे यावजसनु नगागी यावगे यावस मधुबो ngamaga wa sanaba ngamamiदुने लीडर हाइसे मोदि सेपरेट चतब्राबा लीडर ओइबो मोदि अखोई एजुकेशन पुलप तौमिनरे लाउमिनरे अदैदि इमा अमता कनो अखोई बीसी ओइ कै होइदो जा जलु जुलिया तो अतोबदे इमा नंसु यौबियो तो चटपनेबा मोइनो ओइना खाइदोक पिरिएबा अखोई पुन्ना गाड़ी तो लाकपा इदो हरा हमना अखोई मा इंडिजिनस हम खाइद्रो मानो ओइना खाइदोरेबा इंडिजिनस तो खाइदो लोयने दुदि कैदो दुनो बखोई कोई सीएम न मांग दो सुई कोई हाइद्रो गामिनरे फ्रूप सिंगना मैटे कुकी मैटी पांगल लाइन ले मा खरा वदम न तो दुनि मणिपुरी हाइबा ओंथोक्सी का हाइद्रो दुनि अदुनि बुंग चा सी यामदा दुनि डिस्कशन के से एन हाइदो मादि तन बुदन झले हाइसे सुमाइना फैक्ट तो ngang मने मोइना दि येकना बोइना उबिगनो बाइना हाइदि सी नेगेटिव खलो हाइबा नते बायोंदा अदुगी पॉजिटिव लाकना बखना बियोबा मीना सिबना जिंदा साना सिबना खोंगुंदा हाइदो ngamo do ni ngang thokano ba थबक मोइन उल्लो जाइन हाइसे वादना यामना नु कनो तो बसारगा मी तरे तरु खक जंगपद वारी साना ngam मैते इंखा यावै वारी साना ngam द बाइबसबु मणिपुर सीएम नि का हागिद्रा बदुदी अदुदी मोइगी लैबा दुदा गोविंदास यावरिनि सीएम खकि वारी नते होम यावरिनि नोइगी अमा करी पाइबा लोकेंद्रो अब करी बदु सु यावरिनि नोइगी हंदा मिनिस्टर फमम पिगि दो कनोगी द आर्ट एंड कल्चर गी दो लो यावरिनि अदो अदुगुंबा पोतुना हाबदि ओनेबे सीएम दुनो होद्रसु होम पाइबिरिबो खोगी तामो गोविंदास मादि उरिने जंगपदुदा आइना मसामक्तबो हाइनेबा करिनोने खोइ खतरु खोग लाकसि आइ खक्सिना बैतेनि तानथोरेसिना कइनो ए आइ हाइरोगे हाइ अदुम थोलो ngамदे लोइरेबसे आइदि नो एक्सपोज तौने दो आइ तौसु तौने बाइदि आइना हाइसे मोइ सावबै नतेबा अदुम एटिट्यूड तो तौगनो हाइबनेबा मनुंग मपान नाइना चटकनो लीडर ना मनुंग मपान नाइ चलगदि अखोइ प्रजादि कमाइना ओइदुइनो बखोइ फिबमदि अखोइसु तासन बहनदना पुलक मानना बहनैदना अखोइ ngasi बक्तना हालाइबा एमएलए सिंजिना पोरपा एमएलए दुन पोरपा म्यामदो कना ओजा कना खुथागेने निमितु दुम खंगे मागा वइसनेबा मंगलोदा हा कना अमतना लाव ब्रो दु थोलागा कैसु हाइदेबा मरमदि तौबम थोपनि को खले अदुइ तौबम थोपदो मीदना हेना प्रायोरिटी पिएबा अखोइ रोमदना सुम नमदने हाइबा पोतुदि मणिपुर लीडर कौदेबा मोयस अदुनि दा मान हाइनिंगिदि अदुना अदुगुंबा कया दो हौजिक लाचनिंग इसिना कोगी कुकी गी लालहौबसिंगना कोगी मरुइना केन
ꯄꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯠꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯐꯥꯖꯤꯜꯂꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯂꯕ ꯚꯤꯛꯇꯤꯝꯁꯤꯡꯗꯨꯅ ꯐꯣꯡꯗꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯆꯦꯟꯅꯔꯤꯕꯁꯤꯡꯁꯤ ꯐꯥꯖꯤꯟꯕꯒꯤ ꯃꯃꯤꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯆꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯐꯥꯕ ꯂꯦꯞꯇꯅ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯐꯥꯒꯠꯂꯛꯂꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯐꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕ ꯂꯝꯕꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯏꯔꯥꯡꯁꯤ ꯆꯥꯎꯊꯣꯔꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯀꯅꯤ ꯂꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯉꯥꯡꯆꯥ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯗꯨ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯃꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯁꯤꯗ ꯄ꯭ꯔꯣꯇꯦꯁ ꯐꯝꯕꯗꯁꯨ ꯍꯥꯏꯕꯅꯦꯀꯣ ꯁꯤꯗꯤ ꯇꯁꯦꯡꯅ ꯏꯔꯥꯡ ꯁꯥꯒꯠꯂꯛꯅꯕ ꯂꯝꯕꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣ ꯁꯔꯀꯥꯔ ꯑꯃ ꯄꯥꯜꯂꯒꯗꯤ ꯏꯀ꯭ꯋꯦꯂꯤꯇꯤ ꯊꯕꯛ ꯇꯧ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯗꯤ ꯁꯣꯟꯗꯅ ꯌꯦꯡꯉꯨ ꯂꯥꯏꯌꯦꯡꯉꯒ ꯊꯥꯗꯣꯛꯑꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯥꯝꯕꯣꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯥꯁꯦ ꯐꯥꯔꯁꯇ ꯍꯥꯏꯔꯤꯕ ꯑꯥꯔꯝꯁꯅꯦꯕ ꯃꯣꯏꯅ ꯄꯥꯏꯗꯣ ꯃꯤ ꯍꯥꯠꯂꯦ ꯃꯣꯏꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯀꯤꯗꯅꯦꯄꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯣꯏ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯣꯏꯗꯅ ꯃꯥꯏ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯖꯔꯗꯅ ꯂꯩꯔꯦꯀꯣ ꯑꯗꯨ ꯄꯣꯠꯇꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣ ꯑꯦꯐꯤꯌꯥꯔ ꯑꯣꯏꯔꯁꯨ ꯀꯩꯝꯇ ꯄꯥꯟꯗꯅ ꯍꯦꯛꯇ ꯗꯥꯏꯔꯦꯛꯂꯤ ꯄꯣꯔꯦ ꯍꯣꯁꯄꯤꯇꯥꯜ ꯄꯨꯁꯜꯂꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯃꯟꯕ ꯄꯣꯠ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯅꯤꯡꯗꯦꯅ ꯐꯣꯡꯗꯣꯛꯄ ꯋꯥꯗꯤ ꯃꯇꯝꯗꯨꯗ ꯐꯣꯡꯗꯣꯛꯏꯗꯨꯁꯨ ꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯥꯝꯕꯣꯏꯅꯗꯤ ꯍꯥꯏꯗꯅ ꯇꯁꯦꯡꯅ ꯑꯃꯅꯁꯨ ꯀꯩꯅꯣ ꯇꯧꯅ ꯂꯩꯌꯦꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯔꯤꯝꯁꯇ ꯑꯅꯥꯕ 3 ꯑꯃꯁꯨ ꯂꯩꯌꯦꯕ ꯀꯨꯀꯤꯒꯤ ꯁꯤꯚꯤꯂꯤꯌꯟ ꯂꯩꯕꯗꯣ ꯀꯅꯥꯝꯇꯅ ꯑꯗꯨꯗ ꯏꯐꯦꯛ ꯇꯧ ꯀꯅꯥꯝꯇꯅ ꯇꯧꯗꯦꯕ ꯈꯨꯠꯊꯥꯗꯅꯦꯕ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗꯤ ꯇꯁꯦꯡꯅ ꯂꯥꯛꯏꯕ ꯑꯍꯨꯝꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯃꯈꯣꯏ ꯀꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯣ ꯍꯥꯟꯅ ꯑꯦꯔꯦꯁ ꯇꯧꯔꯀꯥꯟꯗ ꯂꯥꯏꯌꯦꯡꯗꯕꯗꯨꯗꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯤ ꯖꯦꯜꯗ ꯅꯥꯔꯛꯄꯐꯥꯎꯗ ꯂꯥꯏꯌꯦꯡꯕ ꯄꯨꯊꯣꯛꯅꯩꯗꯨꯅꯦꯕ ꯀꯦꯗꯤ ꯄꯨꯔꯥ ꯀꯩꯅꯣꯗ ꯆꯠꯀꯗꯕꯐꯥꯎꯗꯀꯣ ꯐꯥꯁꯤ ꯇꯧꯒꯗꯕꯐꯥꯎꯗ ꯑꯗꯨꯝ ꯇꯧꯅꯩꯗꯨꯅꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯗꯨꯝꯕꯗ ꯇꯧꯗꯕꯗꯩꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯑꯉꯥꯡꯗꯨꯅ ꯃꯇꯝꯁꯤꯡꯗꯨꯗ ꯃꯇꯝꯗꯨꯒꯤ ꯏꯔꯥꯡ ꯍꯥꯏꯕ ꯇꯥꯔꯦ 2023 ꯃꯦ 3ꯁꯤꯒꯤ ꯏꯔꯥꯡꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯅ ꯔꯤꯂꯦꯗ ꯆꯠꯄ ꯀꯥꯡꯕꯨꯗꯨꯅꯁꯨ ꯃꯣꯏ ꯑꯗꯨꯝ ꯑꯥꯔꯝꯁ ꯄꯥꯏꯔ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯁꯅ ꯈꯤꯂꯣꯅꯥꯅꯤ ꯀꯥꯏ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦꯕ ꯈꯪꯉꯦꯕ ꯃꯇꯝꯗꯨꯗꯩ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯑꯥꯔꯝꯁꯇꯨꯕꯨ ꯈꯤꯂꯣꯅꯥꯅꯦꯅ ꯈꯨꯝꯃꯒ ꯃꯥꯅ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯄꯤꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯄꯥꯏꯕ ꯃꯌꯥꯝꯗꯨꯗꯒꯤ ꯍꯧꯔꯛꯄꯗꯒꯤ ꯅꯨꯡꯗꯥꯡꯗ ꯏꯍꯧꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕꯗꯣ ꯏꯝꯐꯥꯜ ꯚꯦꯂꯤꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯪꯅꯗ꯭ꯔꯤ ꯑꯗꯨ ꯀꯣꯟꯊꯪꯗꯗꯤ ꯄꯥꯎꯗꯣ ꯂꯥꯛꯅꯕꯗꯒꯤ ꯇꯧꯕꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯉꯥꯡ ꯅꯪꯒꯤ ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯀꯩꯝꯇ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕꯒꯤ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯂꯩꯕꯅꯦꯕ ꯂꯩꯕ ꯄꯣꯠꯇꯨꯗ ꯑꯗꯨꯃꯥꯏꯅ ꯇꯛꯈꯥꯏꯔ ꯇꯧꯔꯛꯑꯦ ꯍꯥꯏꯅꯔꯦ ꯑꯗꯩꯗꯤ ꯈꯥꯅ ꯁꯨꯅꯕꯗꯨ ꯌꯥꯝꯃꯛꯄꯗꯒꯤ ꯑꯗꯩꯗꯤ ꯀꯥꯞꯅꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯀꯩꯁꯨ ꯈꯨꯠꯂꯥꯏꯗꯨ ꯂꯥꯛꯎꯗ꯭ꯔꯤꯕ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯑꯣꯖꯥꯀꯣ ꯑꯩꯈꯣꯏꯒꯤ ꯎꯀꯣꯛ ꯀꯩꯅꯣ ꯁꯤꯡꯖꯥ ꯋꯥꯀꯣꯛ ꯄꯥꯏꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯉꯝꯅꯕꯅ ꯑꯗꯨꯝ ꯇꯧꯅꯔꯤꯕ ꯀꯣꯟꯊꯪꯗꯨꯗ ꯃꯣꯏꯅ ꯃꯥꯏꯀꯩꯁꯨ ꯑꯣꯟꯁꯤꯜꯂꯒ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯗꯤꯐꯦꯟꯁꯇꯤ ꯇꯧꯗꯕ ꯌꯥꯗꯦꯗꯅ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯖꯥꯅ ꯑꯩ ꯍꯥꯠꯀꯦ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯅꯥꯀꯟꯗ ꯑꯔꯩꯕ ꯑꯃꯗꯤ ꯑꯃꯨꯛ ꯊꯣꯝꯗꯕ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯗꯤꯐꯦꯟꯁꯇꯨꯗꯤ ꯉꯥꯛꯊꯣꯛꯆꯕꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯗ ꯃꯇꯝꯗꯨꯗ ꯏꯆꯥꯁꯤꯡꯗꯨꯅ ꯄꯣꯠꯇꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯂꯥꯏꯔꯤꯛ ꯄꯥꯟꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯥꯔꯝꯁ ꯂꯩꯗꯣꯔꯤꯒꯦꯕ ꯁꯤꯗꯤ ꯑꯩ ꯁꯤꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯍꯌꯦꯡ ꯑꯩ ꯑꯣꯐꯤꯁꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯒꯤ ꯁꯦꯐ ꯁꯥꯏꯠ ꯇꯧꯖꯕꯅꯦꯕ ꯑꯗꯨ ꯇꯧꯖꯕꯗꯨꯗ ꯇꯧꯔꯨꯔꯦ ꯀꯣ ꯂꯥꯛꯎꯔꯦ ꯃꯣꯏ ꯈꯨꯠꯂꯥꯏꯗꯣ ꯂꯥꯛꯎꯕ ꯇꯥꯔꯒꯁꯨ 2025ꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯦ ꯑꯖय ꯕꯂꯥ ꯐꯝꯃꯦ ꯒꯣꯚꯔꯅꯔꯅ ꯐꯝꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯍꯦꯛ ꯐꯝꯕꯒ ꯃꯥꯅ ꯑꯣꯔꯗꯔ ꯄꯤꯊꯔꯦ ꯍꯤꯜ ꯑꯃꯁꯨꯡ ꯚꯤꯂꯦꯖꯀꯤ ꯂꯣꯏ ꯂꯩꯔꯤꯕꯗꯣ ꯑꯥꯔꯝꯁꯤꯡꯗꯣ ꯁꯦꯔꯦꯟꯗꯔ ꯇꯧꯑꯣꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯝꯕꯥ ꯀꯩꯅꯣꯒꯤꯁꯤ ꯌꯥꯎꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯔ ꯀꯥꯡꯕꯨꯁꯤ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯇꯧꯗꯅ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤꯗꯣ ꯄꯥꯝꯕꯅꯤꯅ ꯌꯥꯔ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅ ꯐꯖꯅ ꯆꯂꯥꯏꯕꯤꯔꯒꯗꯤ ꯀꯩꯝ ꯀꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯒꯦꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯝꯒꯤꯗꯤ ꯑꯗꯨꯝ ꯄꯤꯈꯤꯕ ꯆꯤꯡꯒꯤꯗꯤ ꯑꯗꯨꯐꯥꯎ ꯌꯧꯅ ꯃꯣꯏꯅ ꯁꯦꯔꯦꯟꯗꯔ ꯇꯧꯕꯁꯨ ꯌꯥꯎꯈꯤꯗꯦꯕ ꯍꯣꯏ ꯃꯣꯏꯅ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯔꯒ ꯐꯒꯠꯄ ꯈꯣꯠꯀꯠꯄꯗ ꯍꯦꯟꯗꯅ ꯃꯁꯥꯅ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯗꯦꯕ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯗꯥꯏꯔꯦꯛꯂꯤ ꯒꯣꯚꯔꯅꯔꯗ ꯃꯣꯏ ꯆꯪꯖꯗꯅ ꯑꯉꯥꯡꯁꯤꯡꯗꯨꯐꯥꯎ ꯆꯪꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯥꯅ ꯀꯃꯤꯠꯃꯦꯟ ꯄꯤꯗꯅ ꯀꯩꯝ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯈꯤꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯁꯦ ꯑꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯝ ꯁꯥꯎꯒꯠꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯧꯕꯁꯦ ꯁꯤ ꯐꯠꯇꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯉꯥꯡ ꯃꯩ ꯍꯧꯕꯅ ꯍꯧꯖꯤꯛ ꯔꯤꯂꯦ ꯆꯠꯈꯠꯂꯛꯑꯦ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ ꯌꯦꯡꯉꯣ ꯏꯍꯧꯁꯤꯗꯤ ꯃꯣꯏꯅ ꯁꯨꯝ ꯁꯥꯒꯠꯅꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯅ ꯁꯨꯝ ꯁꯤꯜ ꯂꯩꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔ ꯃꯇꯨꯡꯗꯨꯗ ꯂꯩꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯂꯩꯔꯦ ꯅꯥꯒꯥꯒ ꯑꯃꯨꯛ ꯇꯧꯅꯍꯜꯂꯦ ꯅꯥꯒꯥꯅ ꯇꯧꯕꯁꯤꯒꯤ ꯄꯦꯟꯗꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕꯒꯤ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯂꯣꯖꯤꯛꯁꯦꯀꯣ ꯍꯥꯏꯕꯗꯤ ꯅꯥꯒꯥꯒꯤ ꯏꯁꯨꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕꯅꯤꯅ ꯑꯇꯣꯞꯄ ꯑꯅꯗꯔ ꯋꯦ ꯍꯥꯏꯕꯗꯤ
ꯃꯩꯇꯩꯁꯨ ꯃꯩꯇꯩꯒꯤ ꯍꯣꯠꯅꯖ ꯂꯩꯖꯔꯁꯅꯨ ꯅꯥꯒꯥꯁꯨ ꯅꯥꯒꯥꯒꯤ ꯍꯣꯠꯅꯖ ꯂꯩꯁꯅꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯚꯣꯏꯁꯁꯦ ꯂꯥꯛꯇꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯧꯖꯔꯛꯅꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃꯃꯨꯛ ꯁꯤꯜꯂꯛꯄ ꯃꯥꯜꯂꯦꯕ ꯃꯔꯝꯗꯤ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯌꯦꯡꯉꯨ ꯅꯍꯥꯟ ꯔꯤꯝꯁꯀꯤꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛ मोयू कन्ना मई हौरी अखोयसु कन्ना मई हौरबनिना मु हाने अपुनबा वॉइस तो मु तोंगान थोनबे लंबी म मुसिलेबा अदो अइना हाइना अदुगुमबदो तोहनिंगदे अदुना मोयना करी लेबगिनो मोय प्रायोरिटी करी ले मोय फाबा ngमद्रिसिना अखोयगी इचाइसु केसु मरा लेजदरबा मतमदुगी तौदे यादेन तौरगा मु पिथोकजरबा मिसिना ngasi na फोन लुहोंगदबा ngang यावरेबो जाजलान लुहोंगदबा ngang ने पुलिस ना कोबने ना तलगा एनआरसी ने तौबगी हुजि बना फमदन होनरीबा अदो माना तसेंग ना लमहेन तु हेन बोरगदी मा हुजि थोलगा लुहोंबसि लुहोंगद्राबा सिचुएशन दुगी मतुंगिना कंट्रोल तौरे हुजि सरकार ना तौरबनिना माइकेदि नोमैदि कापक्तरबनिना हाइदन माइ नॉर्मल लाइफ ता लाक्सनबो होन तौजरी मीनेबा माना लमहेन तु हेन बोदि मी पुआद हातपोद अखोइगी इचाइसु ngasi बाव चाउथोक चाउ हाइगे 2023 देना ngasi बाव ता चोचामपुर चंगगा अटैक तौबो यावरा मी हम त फारा किने तो मकक मकक कक यावरा अखोइगी थोले बेचा सिंदुना अहिन मकै का हे म थबक कै तौरोगेबा मतन दुगी तौदे या दन तौखिबले ai थवाइ हिंगबा आइसु ai दुम होना ताम नट्रो क मोइना लेरिबा ngasi NIA अदुरेगे अदुदुना पुलिस लेरिबा यूनिफॉर्म यामदुना मतम जाना अदुदा डिफेंस तौर मुने अगा सिंदु युमदा लाइपा लेनि ने लोइमा नट्रो विलेज वॉलंटियर तो अदुदै दु तामु ऑपोजिशन के मा हाइगे खोइगी सुगुनु रंजित माने असेंबली दा हाइजबनी अंगांग सिंग से हायेंग तुंग द प्रॉब्लम अमा तारपे हाउस मा अदु मतम दा हाइजबनी अंगांग सिंग सिगी कैनो अमा बिल अमतंग पास तौरगा होना बिसेना कनाम तना ताबी खिदे अदुमदी आई हाइजन आईदी MLA मिनिस्टर से पुचै दे चैनिंग बे वानते मतम दुगी स्टेप थोपो दुदे खोजे दुम हाइबिने अफबा तो दुदे अफबा तो हुजिंग तो तबे के मुपेन दबे ऑपोजिशन जु कनु ओलबरा हाइबे वानेबा थांगल ममाय वॉइस हमदि थांग चैबा अदु लौबि खिदबे वानेबा अरमाइन तौदना लैगिबको अदुदुना अदुने अदुदनेबो जु साउनरेसे अदु हुजि यमु बया पाबि ममा सिंग इंदरुबो हौगले हा बच्चा बच्चा तो सोलो अमनिना अखोइबु कन्बिदन ngasi तसेंगना बाजार यौरक्तिबा कंगला यौरक्तिबो तो कनाय मपान न मतम दुगी विलेज विलन करमबा स्टेट फोर्स ना अदुगी डिफेंस तौखि करमबा सेंट्रल फोर्स ना दुगी डिफेंस तौगे ए दोय म्याम तो कनो तो नखोइ तौगी कना यावगिगे मिचंग जंगे ऑर्डर पी दी ना तुम लेबे नत्रो काथरक पदि सुम हेलक नत्रो मतम दुदा अदुदी अखोइसु हिंगदे यादबनि न होनबा नत्रो चिंखोंग चिंगा दा तौनरि मेमदो अदुना सी याम दा कनो ओइदबा पोनी अदुना इन ngasi नुमिसु दम थाजरबनी 5 days बोके बनुंग द मसी किसु कनो सिमा इशू सिमा सेशन तौनबो होना बिउ थुना थादोक पिरो एन कनो दा ना हाइ दे हाइ बने को अदुना अंगांग चा होजिक से यामना लुरे कोइ से सेंगना हाबदा अखोइगी कुकी से तसेंगना ngasa ओजा जलाना सु हाइ गिदुने मोइना तसेंगना ngasi कनो रोमदा उखुल लाइलोमदा मोइ चेंग फंगदे मोइ चारा थकना फंगदे हाइबेगी सिट इन प्रोटेस्ट तौरीबा अदु तौरगदि फंगनदि तो करम ग्राउंड देनो कनाना लमहेन बदैनोबा मोइगी ट्राबी फाबदुदि थादोमि इरेंजेदा थादोई मोइगी लमहेन तु हेनबदुदि लमहेन तु हेनब नोइदि लेबे यार मदुदि सरकार दंदि पिगदमनि मोइ बोस अंत थोउना हा मियोय बनि लोइ पेना नेबा ओजासु तुम पेला कने बोजा पेलोय दोइन हाइसे अदुदि नते मोइगिदि अदुम तौरिंगे यागे मोइ तुमिन हारोगा यामना कहनी बोइस का थोगा दबे टाइप तौवे अदुगा मोइ नत्रो खोइ मतम दुदा मोइना नत्रो इम्फाल कनो तो हनबा फाउन दरे खोइ पुरा थाब गायोक चफुदा थम्बिरबा खोइ से ने लेहलेम नत्रो ngasi imphal se moina yam thina ngang gi ngasi imphal lakni sine ya ba panate haban kaina ba se amta ya ba nate ha ba doi tadi lam hen tu hen ba support ti tawro no haban ne ba khoi na ina praja myam loi manasi moi su warang ngani khoi dum haira ga su lei duni moi da so awa ba le ngani uji awa ba mapan thole upai lai tabani na chahi hen jela abni na adoi tadi huji ki lam hen tu hen ba se su se ojana de hai ba ko khoi state ki di ahum na phapula ga sem gi bani na khoi state tokchare haira ga khoi ki dum action lok thabe ai ba अदुसु हाउस तेगी तौगदमनेबा हाउस देना हमसु तक्सन बा न ताखि बे तौबनेबको सु से अखोइगी स्टेट की ओबदी सिगी सु सिना मरम ओरगा कोइ स्टेट सिदा चानादरे चही कुमाथोय हेलाबनेबा सु लेरेसे 5 to 26 नेबको अदुदुना मरम ओरा कोइ स्टेट दि सिगी पोचिना यामना अखोइगी लेरिबा एनी जाति खुदिमंगता डिस्टेफेन ओरे अदुना अखोइगी स्टेट की ओइनदी सु एग्रीमेंट से कोइ हंदोकचरे हाइदना कोइ तोकचरे हाइदना हाउस तेगी अपुनबा ऑपोजिशन रुलिंग तौरगा मोइगी मेंबर मेम तौरगा लौब डिसीजन दो बिल अमा पास तौथोब सिदगी अदुगा सेंटर थाओबा कैसु लेंबो ओटपा ngमोयबा अदुयदि मोइसु मरोन चुमकनेबा अखोइदा दुसु तौदे
ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛꯀꯤ ꯆꯂꯥꯏꯔꯛꯀꯗꯕ ꯉꯥꯛꯇꯅꯦ ꯕꯤꯜ ꯑꯦꯛ ꯑꯩꯈꯣꯏ ꯂꯣꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯖꯕ ꯌꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯁꯨ ꯆꯪꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯕꯅꯤ ꯃꯩ ꯂꯣꯏ ꯆꯥꯛꯅꯔꯦ ꯑꯉꯥꯡ ꯐꯥꯔꯦ ꯄ꯭ꯔꯖꯥꯗꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅꯤꯁꯇꯔ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯗꯕ ꯑꯇꯣꯞꯄ ꯑꯅꯗꯔ ꯄꯥꯔꯁꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯚꯣꯠ ꯈꯣꯝꯅꯗꯅ ꯀꯔꯤꯝꯇ ꯆꯪꯗꯦ ꯃꯣꯏꯗ ꯍꯧꯖꯤꯛ ꯅꯣꯏ ꯁꯤꯅꯤꯡꯉ ꯁꯪꯉꯨ ꯃꯀꯛ ꯀꯛꯅꯤꯡꯉ ꯀꯛꯎ ꯑꯗꯨꯗꯒꯤ ꯅꯣꯏ ꯆꯥꯁꯜꯂꯨꯕ ꯍꯣꯁꯄꯤꯇꯥꯜꯗ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯅꯤꯡꯉ ꯄꯨꯈꯠꯂꯨ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯈꯣꯝꯍꯧꯗ ꯌꯥꯗꯦꯅ ꯑꯗꯨꯝ ꯃꯥꯏ ꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯆꯠꯂꯦꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗꯣ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤꯁꯨ ꯑꯣꯐꯤꯁ ꯂꯩꯔꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦꯒꯤꯁꯨ ꯂꯩꯔꯤ ꯇꯣꯂꯣꯞ ꯃꯌꯥꯝ ꯐꯪꯉꯤꯅꯤ ꯕꯖꯥꯔ ꯃꯌꯥꯝꯅ ꯄꯤꯕꯤꯔꯤꯕꯅꯤ ꯑꯁꯤꯗ ꯆꯪꯁꯤꯟꯗꯅ ꯋꯥ ꯇꯥꯟꯅꯗꯅ ꯑꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯀꯩꯗꯧꯁꯤ ꯀꯔꯝꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯈꯟꯅꯕꯒꯤ ꯋꯥꯈꯜ ꯑꯝꯇ ꯂꯩꯇꯦ ꯀꯣ ꯍꯥꯏꯔ ꯃꯣꯏ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕꯅ ꯈꯔ ꯑꯅꯤ ꯑꯍꯨꯝ ꯃꯉꯥ ꯐꯝꯃꯒ ꯑꯣꯏꯅ ꯄꯥꯗꯕ ꯗꯤꯁꯤꯖꯟ ꯈꯔ ꯂꯧꯔꯅꯤ ꯍꯧꯖꯤꯛꯄꯨ ꯂꯣꯏ ꯇꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯀꯔꯝꯕ ꯃꯐꯝꯗ ꯅꯣꯡꯃꯇ ꯑꯣꯐꯤꯁ ꯀꯥꯔꯛꯈ꯭ꯔꯒꯦꯕ ꯃꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯣꯏ ꯃꯐꯝꯁꯤꯗ ꯀꯅꯥꯝ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯃꯣꯏ ꯇꯧꯔꯤꯁꯦ ꯃꯤ ꯈꯣꯝꯕ ꯃꯣꯏ ꯂꯥꯎꯅꯕ ꯑꯗꯒꯤ ꯀꯔꯥꯏ ꯀꯨꯝꯕꯤꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯕꯗꯩꯗꯤ ꯐꯦꯁꯕꯨꯛꯇꯒ ꯎꯖꯕꯅꯤꯀꯣ ꯃꯥꯏ ꯐꯣꯇꯣ ꯊꯦꯠꯂꯝꯃꯤ ꯑꯃꯨꯛ ꯆꯤꯡꯊꯕꯤ ꯄꯣꯁꯇ ꯇꯤꯡꯅ ꯂꯩꯔꯦꯕ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯗ ꯁꯣꯝꯗꯅ ꯃꯥꯏꯀꯩ ꯃꯔꯤ ꯆꯠ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗ ꯍꯟꯖꯤꯜꯂꯕ꯭ꯔꯥ ꯃꯤꯒꯤꯅ ꯁꯤꯗ ꯅꯍꯥꯟꯁꯨ ꯌꯦꯡꯉꯨ ꯃꯤꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅ ꯂꯤꯗ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯄꯨꯔꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯟꯗꯔ ꯀꯣꯚꯔꯗ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯦꯠꯇꯤ ꯃꯤꯅ ꯂꯥꯟꯖꯜꯂꯛꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯝꯇꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯔꯒ ꯆꯣꯆꯥꯝꯄꯨꯝꯗ ꯆꯠꯁꯦꯕ ꯍꯥꯏꯔꯨꯔꯒ ꯃꯣꯏꯗꯤ ꯔꯥꯏꯠꯅꯤ ꯃꯣꯏꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯏꯝꯐꯥꯜ ꯂꯥꯛꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏꯗꯤ ꯔꯥꯏꯠ ꯂꯩꯇꯕ꯭ꯔꯕ ꯐꯔꯦ ꯃꯣꯏꯁꯨꯅ ꯍꯪꯗꯣꯛꯑꯣ ꯑꯩꯈꯣꯏꯅ ꯅꯣꯏ ꯆꯪꯉꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯥꯎꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯁꯨ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯦꯝꯅ ꯍꯥꯏꯕꯗꯣ ꯀꯨꯀꯤꯅ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯀꯨꯀꯤꯅ ꯂꯥꯛꯄꯗꯤ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣ ꯒꯥꯔꯗ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯁꯦꯞ ꯇꯧꯅꯦꯅ ꯑꯇꯩ ꯄ꯭ꯔꯖꯥꯒꯤꯗꯤ ꯈꯪꯗꯦꯕ ꯑꯇꯩ ꯔꯤꯂꯤꯖꯟꯗꯤ ꯈꯪꯗꯦꯕ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯩꯕ ꯁ꯭ꯇꯦꯞꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯗꯤ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯣ ꯑꯗꯨꯝ ꯉꯥꯛꯅ ꯆꯠꯆꯔꯤꯕ ꯃꯥꯒꯤꯗꯤ ꯉꯥꯛꯅ ꯆꯠꯆꯔꯤꯕ ꯃꯥꯅꯗꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩꯅ ꯃꯩꯇꯩ ꯈꯟꯕ ꯅꯥꯒꯥꯅ ꯅꯥꯒꯥ ꯈꯟꯕ ꯀꯨꯀꯤꯅ ꯀꯨꯀꯤ ꯈꯟꯕ ꯃꯥ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯂꯤꯗꯔꯅꯤ ꯍꯥꯏꯔꯒꯗꯤ ꯅꯍꯥꯟꯒꯤ ꯔꯤꯝꯁꯀꯤ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯗ ꯅꯨꯡꯗꯥꯡ ꯅꯥꯒꯥꯒꯤ ꯈꯔꯒ ꯑꯩꯌꯪꯈꯛꯅꯤ ꯃꯩꯇꯩꯗ ꯌꯥꯎꯔꯤꯗꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯥꯗꯤ ꯃꯅꯤꯄꯨꯔ ꯂꯤꯗꯔ ꯑꯣꯏꯔꯒ ꯑꯩꯌꯪꯈꯛ ꯌꯥꯎꯕꯗꯣ ꯆꯪꯉ ꯅꯥꯒꯥꯒꯤ ꯈꯛꯀ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯕ ꯍꯥ ꯀꯩꯗꯧꯕꯩ ꯈꯨꯝꯃꯛꯏꯅꯣꯕ ꯑꯩ ꯌꯥꯎꯍꯟꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯑꯩ ꯃꯩꯇꯩ ꯑꯃ ꯎꯔꯒ ꯑꯗꯨꯝ ꯒ꯭ꯔꯨꯞ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩ ꯀꯥꯏꯒꯦ ꯀꯔꯤ ꯑꯔꯣꯞꯄ ꯇꯧꯗꯣꯔꯤꯒꯦꯕ ꯃꯥ ꯑꯃꯨꯛ ꯃꯃꯥꯡꯗꯅ ꯑꯐꯕ ꯉꯥꯡꯅꯤ ꯇꯨꯡꯗꯅ ꯑꯃ ꯇꯧꯅꯤ ꯇꯧꯔꯛꯏꯅꯦ ꯕꯦꯒꯀ ꯂꯣꯏ ꯊꯝꯃ ꯑꯣꯖꯥ ꯑꯩ ꯆꯪꯒꯦ ꯇꯧꯔꯝꯅꯦ ꯑꯁ ꯃꯩꯇꯩꯅꯤ ꯃꯥ ꯆꯪꯉ ꯅꯥꯒꯥ ꯈꯛ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤ ꯑꯣꯡꯂꯤ ꯋꯥꯟ ꯑꯩ ꯈꯛꯇꯅꯤꯀꯣ ꯍꯥꯏꯁꯦ ꯑꯣꯖꯥ ꯑꯗꯨꯒ ꯃꯥꯅ ꯅꯍꯥꯟꯗꯤ ꯑꯃ ꯊꯣꯛꯈꯤꯗꯥꯏꯅꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅ ꯂꯩꯔꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯛꯈꯤꯗꯥꯏꯅꯦ ꯃꯥꯗꯤ ꯈꯟꯗꯕ꯭ꯔꯥꯕ ꯃꯥ ꯈꯟꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯄꯨꯁꯜꯂꯒ ꯄꯨꯂꯞ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯤꯗꯣ ꯃꯩꯇꯩ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯀꯨꯀꯦ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯔꯨꯔꯗꯤ ꯃꯣꯏ ꯑꯃꯨꯛ ꯁꯥꯎꯔꯛꯑꯅꯤ ꯍꯣꯔꯦꯟ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯑꯦꯝꯗ ꯍꯥꯏꯕꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯑꯦꯝ ꯑꯣꯏꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯖꯥꯇꯤꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯥꯎꯒꯦ ꯌꯥꯎꯖꯔꯛꯁꯅꯨ ꯅꯥꯒꯥꯒꯤ ꯌꯥꯎꯒꯦ ꯌꯥꯎꯁꯅꯨ ꯃꯗꯨꯕꯨ ꯉꯝꯃꯒ ꯋꯥ ꯁꯥꯟꯅꯕ ꯉꯝꯕ ꯃꯤꯗꯨꯕꯨꯅꯦꯕ ꯂꯤꯗꯔ ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯁꯦꯄꯔꯦꯠ ꯆꯠꯇꯕ꯭ꯔꯥꯕ ꯂꯤꯗꯔ ꯑꯣꯏꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯏꯖꯨꯇꯦꯁꯟ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯦ ꯂꯥꯎꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯏꯃꯥ ꯑꯝꯇ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯕꯤ ꯁꯤ ꯑꯣꯏ ꯀꯩ ꯍꯣꯏꯗꯣ ꯑꯣꯖꯥ ꯖꯨꯂꯤꯌꯥ ꯇꯧꯔ ꯇꯧꯕꯗ ꯏꯃꯥ ꯅꯪꯁꯨ ꯌꯥꯎꯕꯤꯌꯣꯅ ꯇꯧꯔ ꯆꯠꯄꯅꯦꯕ ꯃꯣꯏꯅ ꯑꯣꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯤꯑꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯉ ꯂꯥꯛꯄ ꯑꯩꯗꯣ ꯍꯔꯥꯎ ꯍꯔꯥꯎꯗꯅ ꯑꯩꯈꯣꯏ ꯃꯥ ꯏꯟꯗꯤꯖꯤꯅꯁ ꯌꯥꯝ ꯍꯥꯏꯗ꯭ꯔꯣ ꯃꯥꯅ ꯑꯣꯏꯅ ꯈꯥꯏꯗꯣꯔꯛꯑꯦꯕ ꯏꯟꯗꯤꯖꯤꯅꯁ ꯇꯣꯡꯈꯥꯏꯗꯣ ꯂꯣꯏꯔꯦꯅꯦ ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯁꯦꯝꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗ꯭ꯔꯣ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯅꯥꯒꯥ ꯃꯩꯇꯩ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯂꯩꯕ ꯃꯥ ꯍꯔꯥꯎꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯁꯤ ꯀ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯅꯦ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯑꯗꯨꯅꯤ ꯑꯉꯥꯡ ꯆꯥ ꯁꯤ ꯌꯥꯝꯅ ꯑꯗꯨꯅꯦ ꯗꯤꯁꯀꯁꯟꯒꯁꯦ ꯑꯩꯅ ꯍꯥꯏꯗꯣ ꯃꯥꯗꯤ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯐꯦꯛꯇꯣ ꯉꯥꯡꯕꯅꯤ ꯃꯣꯏꯅꯗꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯕꯤꯒꯅꯣꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯅꯦꯒꯦꯇꯤꯞ ꯈꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯄꯣꯖꯤꯇꯤꯞ ꯂꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯍꯥꯏꯗꯣ ꯉꯝꯃꯣꯏꯗꯣꯏꯗꯤ ꯉꯥꯡꯊꯣꯛꯀꯅꯣꯕ ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯂꯣꯕ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯗꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯥꯔꯒ ꯃꯤ ꯇꯔꯨꯛ ꯈꯛ ꯆꯪꯉꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯗꯕ ꯃꯩꯇꯩ ꯑꯃꯈꯛ ꯌꯥꯎꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯗꯕ ꯍꯥꯏꯕꯁꯤꯕꯨ ꯃꯅꯤꯄꯨꯔ ꯁꯦꯝꯅꯤ ꯀꯥꯏ ꯍꯥꯏꯒꯗ꯭ꯔꯥꯕ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯂꯩꯕ ꯑꯗꯨꯗ ꯒꯣꯕꯤꯟꯗꯥꯁ ꯌꯥꯎꯔꯤꯅꯤ ꯁꯦꯝ ꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯍꯣꯝꯒꯤ ꯌꯥꯎꯔꯤꯕꯅꯤ ꯅꯣꯏꯒꯤ ꯑꯃ ꯀꯔꯤꯒꯤ ꯄꯥꯏꯕ ꯂꯣꯀꯦꯟꯗ꯭ꯔꯣ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯣꯏꯒꯤ ꯍꯟꯗꯛ ꯃꯤꯅꯤꯁꯇꯔ ꯐꯝ ꯑꯃ ꯄꯤꯈꯤꯕꯗꯣ ꯀꯩꯅꯣꯒꯤꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤꯗो ꯂꯣꯏ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅ
ꯍꯥꯏꯕꯗꯤ ꯑꯣꯅꯦꯕ ꯁꯦꯝꯗꯨꯅ ꯎꯍꯧꯗ꯭ꯔꯁꯨ ꯍꯣꯝ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯒꯣꯕꯤꯟꯗꯥꯁ ꯃꯥꯗꯤ ꯎꯔꯤꯅꯦꯕ ꯆꯪꯉꯛꯄꯗꯨꯗ ꯑꯩꯅ ꯃꯁꯥꯃꯛꯇꯕꯨ ꯍꯥꯏꯅꯦꯕ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯇꯔꯨꯛ ꯐꯥꯎ ꯂꯥꯛꯄꯁꯤꯗ ꯑꯩ ꯈꯛꯁꯤꯅ ꯃꯩꯇꯩꯅꯤꯅ ꯇꯥꯟꯊꯣꯔꯛꯏꯁꯤꯅ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯔ ꯑꯗꯨꯝ ꯊꯣꯛꯂꯛ ꯉꯝꯗꯦ ꯂꯣꯏꯔꯦꯕꯁꯦ ꯑꯩꯗꯤ ꯂꯣꯏ ꯑꯦꯛꯁꯄꯣꯖ ꯇꯧꯅꯦ ꯑꯗꯣ ꯑꯩ ꯇꯧꯁꯨ ꯇꯧꯅꯦꯕ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯣꯏ ꯁꯥꯎꯕꯩ ꯅꯠꯇꯦꯕ ꯑꯗꯨꯝꯕ ꯑꯦꯇꯤꯇ꯭ꯌꯨꯗꯇꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦꯕ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯆꯠꯀꯅꯣ ꯂꯤꯗꯔꯅ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯐꯤꯕꯝꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯁꯟꯅꯕ ꯍꯣꯠꯅꯗꯅ ꯄꯨꯂꯞ ꯃꯥꯟꯅꯅꯕ ꯍꯣꯠꯅꯩꯗꯅ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯅꯍꯥꯟ ꯂꯥꯛꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯄꯣꯔꯛꯄ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅ ꯄꯣꯔꯛꯄ ꯃꯌꯥꯝꯗꯣ ꯀꯅꯥ ꯑꯣꯖꯥ ꯀꯅꯥ ꯈꯨꯠ ꯊꯥꯒꯦꯅꯦ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯈꯪꯉꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯑꯕ ꯕꯪꯒ꯭ꯂꯣꯗ ꯀꯅꯥꯝꯇꯅ ꯂꯥꯎꯔꯕ꯭ꯔꯣ ꯑꯗꯨꯗ ꯊꯣꯛꯂꯛꯑꯒ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯃꯔꯝꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯀꯣ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯃꯤꯗꯅ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯌꯦꯕ ꯑꯩꯈꯣꯏꯔꯣꯝꯗꯅ ꯁꯨꯝ ꯅꯝꯊꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯃꯅꯤꯄꯨꯔ ꯂꯤꯗꯔ ꯀꯧꯗꯦꯕ ꯃꯣꯏ ꯑꯗꯨꯅꯤꯗ ꯏꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯣ ꯂꯩꯕꯅꯤꯅ ꯉꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯤ ꯀꯣꯟꯁꯦꯞꯅꯤꯀꯣ ꯂꯥꯜꯂꯝꯕ ꯌꯥꯏ ꯃꯣꯏꯗꯤ ꯍꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠꯁꯦ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯍꯩꯕ ꯀꯥꯡꯕꯨ ꯑꯣꯏꯈ꯭ꯔꯦꯗꯅꯀꯣ 23ꯗꯒꯤ ꯑꯗꯨꯅ ꯏꯚꯦꯟꯠꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛ ꯂꯩꯗꯣꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯃꯣꯏꯅ ꯐꯔꯦꯅꯦ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯀꯦꯝ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯥꯒꯥꯒ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ 24ꯗ ꯊꯣꯛꯈꯤꯕꯅꯤ 25 26 ꯍꯧꯖꯤꯛ 23ꯗꯒꯤꯅꯤ ꯏꯔꯥꯡ ꯍꯧꯔꯤꯗꯣ 23ꯗꯅꯤ ꯈꯨꯠꯂꯥꯏ ꯇꯧꯅꯔꯤꯗꯣ 25ꯗ ꯁꯦꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯨ 26 ꯄꯣꯠꯇꯣ ꯃꯇꯝ ꯃꯌꯥꯝꯗꯣ ꯀꯩꯗꯧ 25ꯗ ꯀꯩꯗꯧ ꯂꯩꯍꯧꯒꯦꯕ ꯄ꯭ꯔꯣꯁꯤꯗꯦꯔ ꯔꯨꯜ ꯃꯇꯝꯗꯅ ꯁꯤꯗꯤ ꯇꯧꯒꯦ ꯇꯧꯕ ꯑꯃ ꯁꯥꯟꯅꯍꯟꯕ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯁꯤ ꯌꯥꯝ ꯐꯠꯇꯕ ꯄ꯭ꯂꯦꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯂꯤꯗꯔ ꯑꯣꯏꯕꯁꯤꯡꯅ ꯁꯨꯝꯕꯒꯤ ꯄ꯭ꯂꯦꯁꯦ ꯌꯥꯝꯅ ꯁꯥꯟꯅꯔꯤꯉꯩꯗꯤ प्रजा ngौ voice lauring moi leader su phambong khangoi ba moi na di hai ne ba wari sana ma thau tai wari sana janga jangan de memorandum akoi appointment gi ni imai merana pb de adu di media thola laulok ta ba khu mi yoi ba ni ai su hak ni kaino ai su manipur ma cha ni kaino ai su leader se akoi cm se akoi su yaw ni kaino la chumme do ai su haibam to voice hai ta ba yes adu hoji leiriba manipur gi issue sing asida huju miyam nunari ba sei issue ama solution purakpagi me hoji ju leiriba manipur da thokriba 2023 gi May 3 dagi thokriba manipur da tamthi raba thodok sing gi manung chen bada haiba tare koi miyo tarukpu makak ga hat kheba gi thodok sida manipur da leiriba lusing ba sing aduga center gi lusing ba sing na kari gum wafum ta phongdok taba aduga irang manungda kuki nufi ani ko naked per tawkhibi matang dadi malem sin matungna bharat ki lusing basing na yamna kanna pressure tawkhiba adugumba lei adubo sigumba mioi bagi masat na taba mioi taruk po yamna minung si leitana kogi sanga da photo roi da film da tamtin halakpu matamda sigumba leiba ki lusing basing na karigumba ruling da leibe opposition da leibe karigumba wafam miyamgi apamadu yona phondoruk da wafam kamai yibe aroi nang da sidi Handaki naga khakta wani na tida jamjiri daga thokiba tha taruk ke ngang ko tu chahi ong gi ngan tha chahi ni pan ke ngang ga yaw bada su ko moi body tha darak pa to bodo kanam ta na du kandem taw khite mo su kin ne ni taw khito matam du ta na tra adu su dum sira tha du rei ne ba kamal babu su dum army kem dei mang khini huji po dum kem ta la pata da lei ni adu dei gi arang pham mama khoi gi ken no taw duna ama siri ni moirang da yam ama lei greda adu moi di taw roi na taw dro po ni ai nang sai na hai ga du di moi di huji moi wakhal da khali se adu matam du da di hoi hawrak ta ngai ni na mai gi bolom da di khara chang de du bu lot la ga loi lei ba dum kan na delhi da pham gi ta na ba gi adu matam du da na moi chokri ta na ba gi ko delhi chen nang noi ni media na khang gi du ni asi ohum passion gre ngasi hai na mangam jang do re na hangal handa chen na taw lei du ne ba du matam da na hojik sina mo managai gi taw sibida hai di sina tai na te ba moi khali ji 2027 da vote taw du re adu na khoi di adu ai na sa hai gi du ni noi sining ba siu ama taw ning ba to adu to khro ta seng na hojiki hai be mele sing to khro khoi gi che ma sada machin da thokna nan gi rajya sabha gi statement kan ma chalam dai da ma hydro ma matam du gi irang da angang khoi gi keno to ba gi pregnancy oi ba myam gi khumal lampak ta sa da na khotna khona je adu angang du ji chahi ohum mari di suduro mani ma na du hona gi myam do adu du taw da na lei re adu ga handak ki naga gi nahar ohum ma pukhale nongala manga nipan sure angang du ga mapan suri ne bo ji se ko moi gi pharo ba thadoro pa kanu nupi sing do ado ma nupi ki to di changmam thok tro ha noi bu media noi tarabo rajya sabha gi chat ka da ba khoi gi party president su biri ba se masardana rims jenims ta chalaga hari nupi sing do unaru re kai du tarabra ba
ꯑꯩꯗꯤ ꯇꯥꯗꯦꯀꯣ ꯑꯩꯗꯤ ꯇꯥꯗꯕꯅ ꯍꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇ ꯂꯩꯔꯤ ꯍꯥꯏꯕ ꯃꯤꯒꯤ ꯁꯣꯟꯗ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯥꯈꯠ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯠꯂꯤ ꯍꯥꯟꯅ ꯄꯨꯈꯠꯄꯒꯤ ꯑꯍꯨꯝꯗ ꯅꯣꯏ ꯁꯤꯒꯤ ꯗꯤꯁꯀꯁꯟ ꯇꯧꯕ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣ ꯆꯠꯁꯤ ꯅꯣꯡꯉꯥꯜꯂꯒꯅ ꯑꯣꯖꯥꯅ ꯐꯔꯛ ꯇꯥꯕꯗꯤ ꯇꯧꯔ ꯅꯣꯡꯉꯥꯜꯂ ꯆꯠꯂꯤ ꯅꯣꯡꯉꯥꯜꯂ 5 ꯑꯃꯨꯛ ꯂꯥꯛꯏꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯈꯥꯟꯗ ꯆꯠꯄꯗ ꯃꯣꯏ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯁꯥ ꯃꯎꯁꯨ ꯈꯤꯇꯪ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯍꯧꯗꯦꯅ ꯈꯟꯅ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯅꯃꯛ ꯌꯧꯁꯟꯅꯔꯛꯏꯕꯅꯦꯕ ꯑꯃꯨꯛ ꯑꯗꯨꯅꯦꯕ ꯑꯗꯨꯏꯗꯨꯗ ꯑꯉꯥꯡ ꯃꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯁꯨ ꯀꯣꯟꯅꯗꯕꯅꯤꯅ ꯆꯥꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯉꯥꯡ ꯆꯍꯤ 2ꯒꯤ ꯑꯉꯥꯡꯗꯣ ꯑꯗꯨꯁꯨ ꯄꯨꯈꯠꯂꯒ ꯇꯥꯔ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣই ꯆꯥꯏꯜ ꯋꯥꯔꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯩꯈꯣꯏ ꯍꯥꯏꯔꯝꯃꯤꯅꯦꯕ ꯑꯗꯣ ꯁꯨꯒꯨꯝꯕ ꯂꯤꯗꯔ ꯃꯁꯥ ꯅꯨꯄꯤꯅ ꯉꯥꯡꯖꯔꯤꯗꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯔꯥꯏꯖ ꯁꯚꯥ ꯆꯠꯂꯒ ꯄꯤꯁ ꯂꯥꯛꯅꯕ ꯍꯣꯠꯅꯅꯤ मागी मसादा पवा लेबा मतमदा केम हाइद्रबा एमएलए तराना हाइबदुदा तरे यावी सस मोइदु पनिशमेंट खरम दिनोगी बीजेपी पार्टी दोगे सु पिबम थोपनी हाइरगा सेपरेट ताखिनी करी दबे ता रूल्स ता चपता करिंदा सेपरेट तारोय अखोन पुआइदा सु हाइरो सेबा मसागी मिगी इथिक्स हाइबा म लेजरी बे असेंबली गिसु इथिक्स काइबा मिदुरी सिंदोगा अनोबा मुमै लेफन बेयाद्रो बोट हुजिगे ngो मी अनि सिगिबा ममांगदा लानबागदा सिगिबा अदुगी खुन केनो केंद्र सु केम लावते होजे तुम हांगा सस्पेंड लेरी खोई लेखिदबसे अनि सुजेलमनि मोय केन कुकी के मदुगा हान अमा लेखिदब नारा सिबदुगा अदो अदुगिसु क्लेम तौदे अदुगी प्रजा खुंजा सिंदुसु अखोइगी लीडर अमा हापिरो सु हाइदे मोयसु दुम तुमिनल सिबदे ngasi बोदुम लेबदु लै बाय इलेक्शन सु तौदे दुने हाइसे अदो इ सरकार नसु दु ताबिनबसु होना बिदे मोयनसु प्रजा नसु हाइदेबा सिनेबे लेनरी स्टाइल से अदुगी मतम दुदा यारबा पोतो तौदगे हाइरोगा अदु ताखरगदी कदबगी असेंबली माइ मसाई इथिक्स कारगा मोन प्रॉमिस तो इनट्रो मसा मसा ने इथिक्स कार पदि लोथों पद मसाई रूल्स बुक तसु यारो लेजरिमनी ने अदु हेता तौरगा त सब कनु तो खाइरा तागदम नतेबा बाय इलेक्शन अमु तौगा लोरे कइनो मी मोइबा मेटादो पार्लियामेंट दे तानथोइदुरी ओजा माने माने तानथोक्त्रो माइ इथिक्स काय केमता नतब माइ पासवर्ड तुगी खतंगी दबक तानथोइदुनेबा लोकसभा की तानथोइदुदी अगुना अदुदी मा तानथोगादी केनो तौनी लेनब्रा अखोइगी सु सागत पखोइसे वखल से अखोइगी मयाम सिसु पुसादा सागतलेबा लो आइन गाइसे अखोइना दुम लेहनदबेगी टैप अदुम तौबनेबा वखल ना हाना सेदोसना हाना एता हापचलगा को ब्लाइंड आइना थबक तो तौर लो येंगदमनेबा ए मादि सिसि इथिक्स काइरामे एमएलए एमत इथिक्स काइदा बमते याउदे येंगुरगदी को लोय याब अदुन आइना हाइसे अखोइगी मणिपुर सि वाइल्ड लाइफ की टाइप लोय लेनरे हाइदो पथोंग मरम ममत खंगदबा बीजेपी मणिपुर से मणिपुर की इंटीग्रिटी कमिटेड इंटीग्रिटी यादव सेपरेट तौगे मोइना पार्टी ने एक्शन लौदना थमीसे नेशन फास्ट मणिपुर की इंटीग्रिटी कमिटेड मंगा सी नोनिंग बनी तौरीसे नंगदी कंडेम तौदे हाइबा एटलीस्ट हुजी लेबा जेनिम्स ता लेबा दुबौता गातंग चपी दा हंगदे मा थवाल जरब मागी अवेयरनेस पीबदी पोट कनो पार्टी की खोमी ngasi mangasi ra ngarang la kai moi ga school da su tawbani ko moi speaker ka tawdana lengyan ga yana dana sondana fere fere hara si do slow poisoning yaw jala kan oja khanari ne ba लोरे बने ना हाइसनी मी अदुना से मो हा सुजाता अदुदा चैले चैबा नते मो मो तौथोरो प थोंग दो दुना हाइबने बा आइना दि ओजा जलांदा हाइबदे ओजाबा बदे दि हाइदेदना इचानु पद दि हाइदेदना मो मो न पाइबा पोस्ट दुने बेना ngangi di सेंग चेम सदा दो सदा ओइन युमदा हाउस वाइफ ओइ गेदा कैनो लेरबा ai कैसु अंगाव नते चंगजल ngang ओइ बा एमएलए दो अखोइ ओरा मनु कैसु ngang ओइ बो जाइन हाइसे पिन पॉइंट तो वही मोइन तो बुदुगे इना तौरक्ते यादबे तौरपने मरमदि मोइ सिना अखोइ बुंगापी सेनबिदोइनी लाइफ एंड प्रॉपर्टी कनबिदोइनी ना चंगनगी ब मोइना अरबाना कुमधरगा माइ मतौ लेरगदि अखोइसु मियोइबनिने अदुगे हाइबे वानेबा अदुना सिम्बा अदुने हुजिसे अदुम याम लुरबने अदुना आइदि लास्ट आइना रोइबा दाइनिबदि आइगी मिचम प्रजा पुना मणिपुरदा लेबा चिंगमी ओरो तमी ओरो को लोइमक्से अखोइना ngasai oja ina sa da khoi unity oina phajana ne pot khana nei na ba thaba ma tau matam da su ac tau ba si tau da ba sina karam ba effect or negative oini sina karam da kano positive oini habje khoi na khanmina raga hojiti khong thap amaram de khoi imai pa laitrabni na macha oi ba khoi myam oina khanara thabak se loimak tau ba tai ba hoji hai ba dani center gi agenda di kano to honge habegi pot mana si
ihou se dom le hen ge ha pot ne maram di moina pam ni sina mo khoi gi lebak ning ba myam ma lei ba du gi pot to adu gi target ne bo ja ta seng na to re si di nga sa nang na hai do du ni chap ma nei ba aduna maram do oi ba ni na ihou do sa ga da sum tham ga di moi gi pan dam do dum phang dui ne ba aduna maram oi ra ga santi si moi tham ning de ba ko adu a khoi ne state de ya ba ge ne sa bo ne ba ai na moi na du to ning ba do another way le ye ba dum another way dum thi ba ya ha ba ni da aduregi akhoi thok chawna hai ge akhoi gi lebak ning basing na ngasi bokta manipur se kai be aro akhoi sumaina thamam ba hongna bra hai ba khakki oja khoi di na pa ngata na to le se moi dum makak ka to buding na te ne oja na ding sa ha chap mana na musu de le ba adu to ba hai ba de ne ba oja gi na ga gi akhoi gi adum ba di to de ba to bra ne to ga su punishment pinari ba moi gi di du kem to de ke loi man kupsala tham gi du di ko su mi ba ni yar oi ba ko adu na si sum tawgum si leader di leader oi biu state se hana kan si botu di arai bani pipa pham nate handang nan do bu su khangam pote kan honai do ko aduna achumba chalu achumba thabak to na sana sai duty to ba ozar bato me automatic dum ka jan ne ba natro ai mla mo thawdang dum to hone ka do ba gi asdai dum ka hale ka ngang khara gi mu scholarship pi ba gi mu to ni piu ka su kai de ba adolom da dei yom pa khara paisa ani tekta khara thawni adoi jcb khara to aduna ya ga da nate ha ba Prajana bu yaro inga di 24 ninjeng biyo. Laga ma helaga ne do muka su party da nate matam dugi poto. Mapal gi amadu mang khay hu ko dum haris ni. Athara do krai jam khang dre na. Chahim da ko manga ne mam phang ni se. Ab MP do. Khodi leader di dum chai ka ne ba ma haite. Adagi naga gi MLA sing susu. Moi gi di dum ngai masi bok ta pusala kem to bang mi akhoi gi ra akhoi gi se ka no se ko ra ko ina moina no ja le re ai na hai se leader obe pawa yaw de masu deputy sem yaw ina to masai gi pawa photo pangam do moi di sem moina lai ga no ba deputy sem kai do MLA kai lai ro no pithok ro ngam dre ko ta tok sa ge ano ba ma bai election to khan bi ro na praja da hai ko ba maram di si ngasi si ri ba mayam sin ne ba moi ngasi bo thadari do adu ka karai ngata ne ba Okto thoba tu nupi de okto to thawe nupi hujing na ri ba ma khara hal media da ngang bu hai se ba na de hai je hai ba ma sigi to bo se moi gi mo mo to se kai no mi to wi okto se ngasi je chala se pot ti ga hotel phan bi ma le ba adu gi sum pot to bo ja ne ba oji gi angang yawi bi sigi nupi si ga okto da bo le hi ti si ga to se khang khan le hai ba ko wa ching na ba pok cha bu do da ek kai do du na le min na bu na khalu bu ne hai ba adu ga dum chalu bu to bu ne hai ba adu na sumba mayam se lei bani na ko ai na ID dum ne saw budi saw ni ngang ni na moi gi yobi ke no na ID MLA du da minister du da hai bai wani naga gi MLA ku gi MLA hai bai te bo ja state se mo assembly na moi khumbu thagat kha bane ba soira de di pula dum ngang ne ba masi ju separate du moi na hangai moi hai bai ya ba ya ke du ya bom thoke ku gi su ngai re moi MLA sing du su hojing na mo yam na hai ra ga di ko loi mak na saw ka ni do leader di leader oi bai thawong to dring gai di praja amata da tangdu leita ba ngamoi aduna praja sing se gyan ta ba mathau tai mathang da di ching dam chap manana leader se chap ba praja bu nusiba iram da mu nusiba akhoi gi samidhan kani no khangba adu gumba do khara puthu asi nata dan ai thika pirak namni na maning do ko in ki ruin na ba khoi gi ka laire mami che lai maning ina ba do du ni ngata to se ha na gi pa le ngai to ko ai nok du nok ni ngam ni to se moi MLA sing du na ngasi sogolaga lei be gi ne ba moi sarkar se kano lei di se natra adu ta de akhoi khangdi hai ga no ba moi su responsibility am cha hoi ba noi gi inupi yaw ina tro MLA si kano sa da to khro nupi da kya yaw ge naga gi da su nupi yaw ni kuki gi ani de le je kha su naga da ma yaw ri adu khoi mei tei da ni yaw ri moi bok ta ngasi nupi sing to bu se kai do ro ke ba ha MLA yaw to yaw na tro chandel da ma lei re doi gi noi gi si mei lambi ha pra da ma lei re ado nam da ka no ma su lei dai ne moi bo da kari hai ge ba aduna yam na sidi ko yam na haina dre aduna ai hai sini praja da su gum ba myam se khoi na sum hanjan to ga in ne out se sum to le hela ga di no mo no ai di nan ai na hai di kai the ga jap se irang su ko mai to do khoi su lu ko kak pa ngai se ha ne ba muzi jo khoi na ha bwa de ba khoi na wai sana bi ye ba to bo to bo hai ri bo ji ki lam ben tu hen ba ji ha na moi ki military crack down to han da su ya ro ba tam ngam po te bo ja moi di makhan ro do hai ba ni na akhoi na di chan cha mi na ga su se mi mai te dum pi thok pa moi ki tactics sana to ba
ꯃꯤꯒꯤꯗꯤ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯉꯁꯤ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯀꯥꯏ ꯊꯧꯗꯣꯛ ꯇꯣꯡꯂꯥꯎꯕꯤꯒꯤ ꯇꯧꯈꯤꯗꯨꯅꯦ ꯌꯦꯡꯉꯨ ꯃꯣꯏꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯈꯪꯉꯕ꯭ꯔꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯇꯣꯔꯦ ꯑꯗꯣ ꯑꯗꯨꯅ ꯃꯤꯒꯤꯗꯤ ꯇꯦꯛꯇꯤꯛꯁ ꯇꯧꯔ ꯊꯕꯛ ꯇꯧꯕꯅꯤꯅ ꯇ꯭ꯔꯁꯁꯦ ꯃꯐꯝ ꯃꯇꯝꯗ ꯆꯥꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯇꯧꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯂꯝ ꯍꯦꯟ ꯇꯨ ꯍꯦꯟꯕꯁꯤꯡꯁꯤꯗꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯑꯗꯨ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯦ